East Manipur Meng Tabiribusingbu Taram Okjari Yamna Maruiba Paw Matang update Tamjake Kadai Fabo Chungi Habidudi Langak Natijin Bamatok Tari Kolai Lainaba Popi Taribasingna Kani KG Amamam KNO KNA da donate Togadabani Haiba Cherol Viral Oire Government Kasu Sanariba Group KNO KNA Gi Maikaidagi Popi Taribasingna Kani KG Amamam donate Torok Naba Kangan Kre Kuki Nation Amagidamak Horiba Land Asigi Kulai Lainabani Haina Kanganba Warol Ama social media da viral Oiragle KNO KNA Gi Joint Finance 3rd Battalion Kuki Army Camp Sinai Mr. Maurice Kuki and Mr. Pauminland Kuki na Jerol Ama Thoktuna Popi Thariba Singna Kani kilogram Amamam donate Toraktuna Kuki Nation Amagidamak Kulai Lainabani Haina Kangali Su Grove KNO KNA na Kunda Kudimak Amadi Popi Thabasingda business permit card issue tawi asigumba permit card fanglaba miyoisingna popi thagadabani kanagumba miyoisingna permit card asi yauduna popi tharmlabadi makhoi ge lupa lakh amamam fine tiali social media da viral oiragliba cherol asi kadai fawba chungge haibadudi lengangna kupna thijanba mathok tari makhata ba paw amada Kuki Zo council gi mihut singna MHA da separate administration demand toukhre New Delhi da Labour Ministry of Home Affairs ki office ta ngasi Kuki Zo Council ge mioi mari na saba mihut kangbu amaga MHA gi official singa unaduna wari sanakibaga loinana Kuki Zo Council ge maikei degi Manipur da Kuki Zo gi oiba separate administration ama laina ba demand toukhre loinana Union Home Minister MHA da memorandum amasu Kuki Zo Council ge maikei degi pisinkhre hairi kumja lisingani kunga humdo gi me ahum degi Manipur da ethnic violence thorakraba matung Kuki Zo Council ge maikaidagi Ministry of Home Affairs ki mihutsinga hanbo oina ngasigi mifam adu pangthokibani Ministry of Home Affairs ki maikaida MHA gi Special Advisor Northeast AK Mishra amasung Intelligence Bureau gi Joint Director Rajesh Kumble saruk yakhi ngasi pangthokiba mifam adu da saruk yakhiba Kuki Zo Council gi Chairman Heliang Thangle na luchingba mihut mari ki maikaidagi Manipur thokliba irang asi political dialogue tawduna warishin poraknaba wafam thambaga loinana patam chupagi oiba political solution ama poraknabagi amata ngaiba lambidi Kuki Zo gi oiba separate administration ama laibana oigani haiba wafam thamki loinana makhoigi demand sing yawba cherol amasu Ministry of Home Affairs ki mihuchingda pisin ki hairi panba yabadi Kuki Zo Council asi Kuki Zo gi civil society organization tara marina semba Kuki Zo apex body amani haina claim tawkhibani Namit kharani ki mamangda Kuki Zo Council na thadorokpa cherol amada Delhi da MHA ge mihutsinga unagadoriba sida lainga kasu sign tawnariba KNO amadi UPF ki demand sing da yumpham oiduna warisanagani haina phongdokpa laikhrabani nakal amaromda World Kuki Zo Intellectuals Council nasu Kuki Zo gi demand sing thabak oina onthoknaba Manipur ge governor da memorandum pisinkhre hairi